ꯑꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯏꯝꯐꯥꯜꯗ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯀꯔꯝꯕ ꯃꯔꯨꯑꯣꯏꯕ ꯍꯦꯗꯂꯥꯏꯟꯁꯤꯡ ꯌꯥꯎꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯁꯤꯗ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯤꯔꯦ ꯃꯤꯉꯣꯟꯗ ꯄꯟꯖꯔꯝꯗ SM ꯖꯂꯥꯜ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃꯨꯛꯀꯣ ꯑꯣꯖꯥꯕꯨ ꯑꯍꯥꯟꯕ ꯀꯩꯅꯣ ꯔꯦꯁꯄꯦꯛꯇꯨꯒꯤ ꯃꯥꯏꯀꯩꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯦ ꯊꯥꯒꯠꯆꯔꯤ ꯑꯁꯤꯒꯤ ꯑꯦꯅꯥꯂꯥꯏꯁꯤꯁ ꯑꯁꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯍꯦꯗꯂꯥꯏꯟꯁꯤꯡꯗ ꯐꯣꯡꯂꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯄꯤꯛ ꯑꯃꯇ ꯍꯦꯗꯂꯥꯏꯟꯁ ꯑꯃꯈꯛ ꯂꯧꯈꯠꯆꯒꯦ SFꯅ ꯇꯝꯄꯥꯛꯇꯒꯤ RPG ꯌꯥꯎꯅ ꯌꯥꯝꯂꯕ ꯈꯨꯠꯂꯥꯏ ꯐꯒꯠꯈ꯭ꯔꯦ ꯑꯣꯖꯥ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ CRPFꯀꯤ ꯑꯄꯨꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯀꯤ ꯂꯝ ꯑꯣꯏꯔꯤꯕ ꯂꯝꯁꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯝꯗꯤꯡꯗꯒꯤ RPG ꯑꯩꯈꯣꯏꯒꯤ ꯂꯣꯟꯆꯔ ꯌꯥꯎꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥꯔꯣꯝ ꯐꯒꯠꯄꯒꯤ ꯃꯃꯤ ꯂꯩꯔꯦ ꯑꯣꯖꯥ ꯃꯁꯤꯗ ꯂꯥꯛꯆꯅꯤꯡꯕꯁꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ SP ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯑꯩꯈꯣꯏꯒꯤ ꯁꯤꯕꯀꯥꯟꯇꯅ ꯍꯥꯏꯕ ꯋꯥꯐꯝꯗ ꯑꯩꯈꯣꯏꯒꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯪ ꯇꯞꯄ ꯈꯨꯟꯅꯥꯏ ꯑꯣꯏꯍꯟꯕꯗ ꯊꯧꯗꯥꯡ ꯑꯆꯧꯕ ꯑꯃ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯄꯜꯂꯤ ꯑꯣꯖꯥ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯆꯤꯡ ꯑꯃꯁꯨꯡ ꯇꯝ ꯑꯅꯤꯒꯤ ꯃꯔꯛꯇꯗꯤ ꯑꯩꯈꯣꯏꯒꯤ ꯇꯝꯗꯅ ꯂꯣꯁꯦ ꯂꯩꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯈꯨꯠꯂꯥꯏ ꯐꯥꯕꯁꯦ ꯇꯠꯇꯅ ꯇꯧꯔꯤ ꯑꯗꯨꯒ ꯆꯤꯡꯗꯗꯤ ꯐꯣꯡꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯔꯤꯕ ꯗꯦꯟ ꯍꯧꯖꯤꯛ ꯀꯟꯅ ꯍꯧꯖꯤꯛ ꯏꯁꯨ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥ ꯑꯅꯤꯒꯤ ꯐꯥꯖꯤꯟꯈꯤꯕ ꯃꯤꯆꯝꯁꯤꯡ ꯑꯁꯤ ꯊꯥꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯕꯒꯤꯁꯨ ꯌꯥꯝ ꯀꯟꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤ ꯑꯣꯖꯥ ꯁꯥ ꯃꯇꯥꯡꯗ ꯆꯤꯡ ꯑꯃꯁꯨꯡ ꯇꯝ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕꯒꯤ ꯁꯤꯒꯤ ꯃꯇꯥꯡ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯁꯤ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯑꯣꯖꯥ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯆꯠꯊꯔꯛꯄ ꯌꯥꯝꯅ ꯑꯩꯈꯣꯏ ꯄꯨꯛꯆꯦꯜ ꯁꯦꯠꯄ ꯑꯣꯖꯥ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥ ꯃꯈꯥ ꯇꯥꯕꯤꯔꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯇꯥꯡꯁꯤꯗ ꯍꯧꯖꯤꯛꯀꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯁꯤꯆꯨꯋꯦꯁꯟ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯊꯅꯤꯛ ꯀꯝꯃꯨꯅꯤꯇꯤꯁꯒꯤ ꯃꯔꯛꯇ ꯊꯣꯛꯏꯕ ꯁꯨꯝꯕ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛꯁꯤꯡꯁꯤꯒꯤ ꯃꯔꯛꯁꯤꯗꯩꯁꯤꯗ ꯆꯥꯡ ꯃꯥꯟꯅꯅ ꯌꯦꯡꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯦꯖ ꯑ ꯍꯣꯜ ꯑꯩꯈꯣꯏ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕ ꯃꯤꯠꯌꯦꯡꯗꯣ ꯃꯗꯨꯗꯒꯤ ꯈꯔ ꯅꯥꯊꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯆꯦꯞꯊꯣꯛ ꯆꯦꯞꯁꯤꯟ ꯇꯧꯔꯒ ꯁꯨꯝ ꯁꯥꯟꯅꯕ ꯃꯥꯟꯕ ꯌꯥꯝ ꯄꯨꯛꯆꯦꯜ ꯁꯦꯞꯄ ꯊꯧꯑꯣꯡ ꯑꯃ ꯑꯣꯏꯅ ꯃꯁꯤꯒꯤ ꯈꯨꯠꯂꯥꯏ ꯂꯧꯈꯠꯄꯒꯤ ꯊꯧꯑꯣꯡꯁꯤ ꯁꯨꯃꯥꯏꯅ ꯎꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯁꯥ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏ ꯆꯤꯡꯗꯁꯨ ꯇꯝꯄꯥꯛꯇꯁꯨ ꯑꯥꯏꯟꯅ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯈꯩꯁꯤ ꯐꯖꯅ ꯀꯝꯄ꯭ꯔꯤꯍꯦꯟꯁꯤꯞꯂꯤ ꯑꯩꯈꯣꯏ ꯁꯥꯏꯃꯜꯇꯦꯅꯁꯂꯤ ꯑꯦꯟ ꯀꯝꯄ꯭ꯔꯤꯍꯦꯟꯁꯤꯞꯂꯤ ꯃꯁꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯁꯦ ꯂꯧꯈꯠꯅꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯃ ꯄꯥꯏꯈꯠꯂꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅꯁꯨ ꯃꯗꯨ ꯑꯗꯨꯝ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯐꯥꯎꯒꯗꯕꯅꯤ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯥꯏꯟꯅ ꯌꯥꯗꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯣꯖꯦꯁ ꯇꯧꯔꯤꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜ ꯀꯌꯥꯒꯤ ꯑꯗꯨꯒꯨꯝꯕ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯊꯣꯔꯛꯅꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯗꯨꯝ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯍꯤꯔꯝ ꯈꯔꯗ ꯑꯩꯈꯣꯏꯒꯤ ꯑꯥꯏꯟꯅ ꯌꯥꯗꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯁꯤ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯌꯥꯐꯝ ꯊꯣꯛꯏ ꯑꯗꯨ ꯃꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯩꯗ ꯂꯩꯉꯥꯛꯅ ꯐꯖꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤ ꯂꯧꯈꯠꯄꯤꯌꯣꯕ ꯑꯗꯨ ꯅꯠꯇꯕ ꯀꯅꯥꯒꯨꯝꯕ ꯀꯥꯡꯕꯨ ꯈꯔꯒꯤ ꯑꯄꯤꯁꯃꯦꯟꯒꯤꯗꯃꯛꯇ ꯇꯝꯄꯥꯛꯇ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯧꯈꯠꯄꯒꯤ ꯊꯧꯑꯣꯡ ꯑꯃ ꯑꯣꯏꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤ ꯎꯏ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯩꯉꯥꯛꯀꯨꯝꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯥꯛꯅꯅꯕꯒꯤ ꯑꯗꯨꯝꯕ ꯂꯥꯛꯄ ꯌꯥꯕꯒꯤ ꯑꯦꯄ꯭ꯔꯦꯍꯦꯟꯁꯟ ꯂꯩꯔꯛꯄ ꯈꯔ ꯈꯔ ꯃꯗꯨꯒꯤ ꯃꯃꯤ ꯁꯥꯃꯤ ꯑꯦꯄ꯭ꯔꯦꯍꯦꯟꯁꯟ ꯂꯩꯔꯛꯄꯒꯨꯝꯕ ꯑꯗꯨꯝꯕ ꯏꯁꯨ ꯂꯩꯕ꯭ꯔꯥ ꯃꯗꯨ ꯑꯦꯚꯣꯏꯗ ꯇꯧꯅꯅꯕꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡ ꯑꯃ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯥꯏꯟꯅ ꯌꯥꯗꯕ ꯇꯝꯄꯥꯛꯇ ꯂꯩꯕ ꯃꯣꯏꯅ ꯍꯦꯛꯇ ꯂꯥꯝ ꯐꯪꯕ ꯃꯣꯏꯅ ꯍꯦꯛꯇ ꯉꯝꯕ ꯑꯦꯔꯤꯌꯥ ꯈꯔ ꯌꯦꯡꯉꯒ ꯂꯧꯈꯠꯄꯒꯤ ꯊꯧꯑꯣꯡꯁꯤ ꯁꯨꯃꯥꯏꯅ ꯆꯠꯊꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯀꯥꯡꯂꯨꯞꯁꯦ
masi harau hananaba nungai hananaba makoida sumaina tampakta yamna akanba akhaba mieng yengi akhoi yamna akanba thok paikhali haibasi kano tawna haujik sam cookie gi area kharadasu akhoi gi ngarang nahan gi akhoi thokhiba akhoi ambush ki thodok कोचिम कोलेन हम कोचिम की मरकता थोकपा अदगे दि मतुंगदा मुका जौजांग टेक एरिया दा मुक थोकपा सिकी मतुंगदा कोई कुकी की इनहेबिटेड एरिया खरदा कोई की कॉम्बिंग ऑपरेशन न चिंग बचथबई पाउ खर लैदना मसी कुकी खरदा द टारगेट तौरे गायना हाइरकनी गायना अदुमाइना सेंटर सिना अदुबा वखलोन लैबकिरा कोई तंपाक तसु सुमाइना चौबा कोई लार्ज ऑपरेशन चथरग खुजु खुलाई लोखलीगा हाइबा अदुगी पोट अमखक उनिंग बगिरा कइनो कोई सिसे थोंग मानदबा हाइतारेको कईगुम्बा खरदि लैरे दुगा कॉम्बिंग ऑपरेशन चथरी हाइबसिसु अखोगी नाकल बरोमदि मसि याम नोकनिंगबा याम फागी ताबा थबा मनेना अदुमाइना खाली मरमदि एम्बुश तोरमगा चेंग्राम मीसिंग नत्रगना होस्टेज फाजलगा थमिबसिंगसिना मास कॉम्बिंग ऑपरेशन लाखप मतमदा हुजिक मीसिंग दु थेंगननबगिदमक्ता मीसिंग नि लैरमखिगा दोरि फ्राइफो द मास कॉम्बिंग ऑपरेशन चतदा अदो पोसक्सिंग मोइना थीब पामिबा मोइना कनो तौनि पोसिंग फंगब ngमगदोरि फ्राइफो अन मसिदि अखक्नबा यामना सोफिस्टिकेटेड ओइबा अदुगा यामने एडवांस ओइबा अदुगुम्बा कोइगी इंटेलिजेंस की आउटपुट सिंग दु सिजनरे हर कांदा मदुदा चपचाना अखोइगी मफम लोकेशन लैरिबा खोलेबा मयाम सिगी इंफॉर्मेशन दो डिटेल हान फजन डिटेक्ट तोर मतुंगदा अदु खक्तदा अखोइगी सर्विलेंस ऑपरेशन तोफम थोकपने बको अखोइगी लैरिबा सिक्योरिटी की तोंगान बा इंटेलिजेंस एजेंसी सिंग से अदु यामना सोनबदि नत्ते बा इंडिया गिसे इवन यामना सोफिस्टिकेटेड ओइबा पैगासुस फावबा इंडिया दा चांखरे हाबना चिंगबा ममांगना लैनखरिबनेबको रोगी नत्रगना अखोइ इंटेलिजेंस कनोगी आईबी की को इंटेलिजेंस ब्यूरो की को अदुदगी एसआईबी की अरे तोगान बा पैरामिलिटरी फोर्सेस अखोइ असम राइफल खंगदे अदुगा अखोइ आर्मी खंगदे सिगी सु मसागी ओइबा कनो लैजरिबनेबको इंटेलिजेंस यूनिट लोई लेजरीनेबा मदु यामना सोफिस्टिकेटेड ओइबा मतबसिगा चानरबा खुजु खुलाई क्याबा लैरिबनेबको अन मसी याम लाइना कराइदा लैबनो हाइबसि डिटेक्ट तौबो ngambajadidako इवन अखोइगी वेस्ट बेंगल दा अखोइगी हुजिक चीफ मिनिस्टर ओइरेइबा अखोइगी सुवेंदो अधिकारी हाबसे सिगी माय प्राइवेट असिस्टेंट तो अदु हातखिदना इलेक्शन मतुंगदा अदुगी मीदो इकान कानदना कनोदगी फारेबको अखोइगी बिहारदगी फारेबको अदु तारगदी इंटेलिजेंस यामना अदुम थौदी थौए हाय तारे इंडियागिसिको द करिगिनो असवाइदा इंटेलिजेंस कमता इफेक्टिव ओइदबदौना तौबसे तसेंग इफेक्टिव ओइद्रिब्रा नत्रगा इफेक्टिव सी ओइना ओइसनद्रिब्रा अदुगा सुम मखारोम चेंग्रगा वांगम ताना ओइतो तौरिजाला हाथी क्वेश्चन अमदि लई हाय तारे ओजामसी खोगी थोकिबा थौदोकसिगा हेक नुंगानबा नुमिनिनि तौबा नतबा मसी हप्ता अमा लेरगा तौकिबा ऑपरेशन नेबा ओजा याम नुंगाइजे ओजा मथंग दमु लाक्सगे ओजा अखोगी फाजिन खिबा नागा तरुक थादोकनबा येंग चंगबियु हाइना यूनाइटेड नागा काउंसिल ना यूनियन होम मिनिस्टर द चे पिसनख्रे अमदि किमगी शटडाउन पुंग निफुगा निपान अमुक सांथग्रे ओजा मसी अखोई किमगी माइकेदि अमु खोगी नागा सिविलियन सिंसे फाबा पुनबा मत लेते हाइबगी वाफबा अमु पल्ले मोइना अदुबु आई विटनेस अमसुंग अतै खुदम अखोगी खुदम चांगदम कया अमगे मतुंग अखोई उहोरबा मिटना उहोरबा पोटने बसे माकी लोइनबी अमदि थादोरखिबदा अखोगी नुपी सिंगदुगी मपुरैबा फाहौबा नुमित ममित मगना उहोरबनी ओजा मसिदा मु लाक्चनिंग बसे अखोगी अखोगी मणिपुर लेगांगा थबक अमता हजिक पाइखतना लैबा असिना मियामदा चौबा पेंदबा अमदि पोकनरे मदुदा सुनतना अखोगी मणिपुरदा लैबा सिक्योरिटी फोर्स सिंगना थबक अमता पाइखतना लैरिबा सि अखोगी केएनएफपी की लुचिंगबा अखोगी थंगबोय की गेन असि डिप्यूटी चीफ मिनिस्टर अखोगी नेमचा के गेन की नुपा ओइबा नरा ngamdabara haibagi oibagi ngamdabara haibagi wafam jeni oja kamai thambini oja khoi manipur sida ozeki lairiba manipur government che aham haijaki ko manipur government chi khoi ya nakalam rom da yamna khoi musi
ꯈꯜꯂꯨꯔꯒꯗꯤ ꯀꯣ ꯃꯁꯤ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯆꯠꯄ ꯌꯥꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯦ ꯃꯊꯪ ꯁꯣꯜꯕ ꯀꯠ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯀꯩꯅꯣꯃ ꯑꯩꯈꯣꯏꯒꯤ ꯆꯦꯟꯖ ꯑꯃ ꯌꯥꯝꯅ ꯐꯖꯕ ꯃꯑꯣꯡꯗꯒ ꯄꯨꯔꯛꯄꯁꯨ ꯌꯥꯕ ꯑꯗꯨꯝꯕ ꯀꯝꯄꯣꯅꯦꯟ ꯑꯃ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯁꯤꯗ ꯌꯥꯎꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛꯀ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯁꯤꯕꯨ ꯒꯚꯔꯟꯃꯦꯟꯠ ꯑꯣꯏꯔꯤꯕ꯭ꯔꯥ सिबु सेपरेटिस्ट सिंग चलाइबा अदुगा मयाइदा अखोगी डमी अमा थमगा को सेपरेटिस्ट अनीना नखन नखन द चलाइरगा लेबा माइमागी पॉलिटिक्स तौनरगा चलाइरगा लेबा अदुगा ओनली स्केलेटन वइना मयाइदा चीफ मिनिस्टर सि लेबा गवर्नमेंट अमरा हाइबसु अखोई सुवाइसु येंगबा याबमसु लेयबो मरम सोम नाकंदा अमना अखोगी कैनोनी डिप्यूटी चीफ मिनिस्टर अमना अखोगी कैनोनी NPF की है तारे ने को नागा पीपल्स फ्रंट मैं आपने है ना कहीं नागा पीपल्स फ्रंट है बसी मागी मरुआई बाग कैनोटी मास्टर बैकबोन दी NSN IM ने है बसी कहीं को NSN IM की मागी वखालों नमसुंग पॉलिटिकल फिलोसॉफी है तो मतलब युम्फम वरा कांदा कोई कॉन्स्टिट्यूशन की फ्रेमवर्क ता लागपा अदुम्बा इलेक्टोरल पॉलिटिकल पार्टी है मने NPF है बसी सुमाइना NSN की ideology नागा separatist group तो के ideology दा लेबा अदुम्बा मिशक्कमना मणिपुर की डिप्यूटी चीफ मिनिस्टर सोमना कंदा नागा की को नागालम रमदना कुकी की अमुका separatist अखोई KNF की को अदुम्बा लीडरमा है तारे मागी नुपी दुना केनो ओइरबा ना कोई डिप्यूटी CM ओइरबा अगर separatist कुकी के separatist लीडरमा का नागागी सेपरेटिस्ट लीडर अमगा अनीना अखोई डिप्यूटी CM ओरगा मयाइदा चीफ मिनिस्टर अमा लैबा लेंगा हाइपतारे खुसिक लेरिबु लेंगा से अदो तारगति हाउसिक नागा सेपरेटिस्ट की मूवमेंट अमसु कुक्री सेपरेटिस्ट की मूवमेंट मणिपुर की इंटीग्रिटी की लेरिबा असुंबा इशू मणिपुर की इंटीग्रिटी की लेरिबा होंगबा यादबा इशू सिगे मरक सेसिदा यानाबा अमा हाइदी प्रॉब्लम लेरोई दबा कॉन्स्टिट्यूशन के फ्रेमवर्क मनुंग द प्रॉब्लम लेरोई दबा मोंगदा अखोई फजना कंसेंसस होइबा स्टेट एज अ होल सिगे कंपैक्ट होइबा दुंबा अंडरस्टैंडिंग अमदा लेपाक्सी पीस एंड हार्मोनी सि फजना रेस्टोरेशन लाखबा याबगी मोमेंटम अमसो दुम ओय हाइजरिबा अदो होजिक लाइबा लेंगाक्सी लेरबा मतुंग द लाइबा डेवलपमेंट सिंगसे मसी येंगुरा कांदती हौजिकी लेरिबा कनो सिंगसे लेंगाक्ते यावरिबा कंपोनेंट सिंगसे कयाम यामना सिंसर होइना लेंगाक्सी चथरिबनो नत्रगा चथरमगदोरिबनो हाइबसिगी मतांगसिदा क्वेश्चन मार्क अमा अखोई मियामसिदा लाक्पा हाइतारेने मरमदी असैसिदा थोइबा हौजिकी कनोदा हंदक थोखरिबे एम्बुस से मसे कानाना तौबनो करीगी तौबनो हाइबसिगी मतांगदे यामना असोबो हंग मेयामम लेरियबा दुगा हौजिक फावबा मसी अखोई कनोगी सिक्योरिटी की चपचाबा मदुगी कनो लेत्रिब्रा क्लियर होइबा इन्फॉर्मेशन लेत्रिब्रा अदुगा मसी करीगिनो हौजिक फावबा मसे करीमता अखोई मिफा मिफुन नत्रगना करीममता तौंगमदना लेरिसि करीगिनो अरे अमुका नाकलम रोमदा फाजंग्रिबो हॉस्टेल सिंगसे मसी अखोई नागागी मी तरुक फाबा इना मयामना सुम हाइनेयेबको अदु कुकी की तामरी फारिबसिती याम कन्ना कुकी सु तामरी फारिसि इशू ओइदबदौना मयामदा लेबम ओइना उइयेबको अदु मसी मरम करिगिनो हाइबकांदा नागागी तरुक तु थादोरा आगदी कुकी गिदी तामरी तो थादोके हाइबम हाइरिबनिना कुकी की पोतु दी नागागी तरुक तु फाबगी दमक मोइ फाबनी हाइबसि क्लियर ओइरेबो सोमना कंदा नागागी तरुक फागिबसे मसी अखोइना फादे हाइबा अखोइगी कनोना कुकिन पी मणिपुर थमक वाफम से किमना थमक वाफम से सिना पोचे कॉम्प्लिकेटेड होन बनेबो अदो तारगदी नागागी तरुक सी हेन इंपोर्टेंस सेसिना सिगी इशू सिना हॉस्टेज की नागागी तरुक की इशू सिना हेन इंपोर्टेंस होरी सी हेन ह्यूमैनिटी एंगल लको ह्यूमैनिटेरियन एंगल द हेन कंसर्न होरी सी सिगिनी अरुना हौजिकी नागा तरुक सी अखोई मोइना होसे फोंगदोइबो वाफम दुका अदगी लेरिबो हुजिक फावबो पुथोकपो ngमदबो मोइ तरुक तु थादोकपो मतमदा सोमना कंदे त्रामरी हलकदोइनेबो करिगुम्बा तरुक तु थादोकपा तब तारगन त्रामरी सिगी मराइबो करि ओइगदोरि मो हाइबसे अनसर्टेन ओइबमदा सु लेरिबनेबो को अद सेसिदा तरुक सी
ꯍꯥꯟꯅ ꯃꯃꯥꯡꯗ ꯂꯩꯕ ꯅꯨꯄꯤ ꯐꯥꯕ ꯈꯣꯠꯄ ꯃꯈꯩꯗꯣ ꯊꯥꯗꯣꯛꯈ꯭ꯔꯒ ꯅꯨꯄꯥ ꯐꯥꯕ ꯇꯔꯨꯛꯁꯤ ꯁꯤꯁꯤ ꯊꯥꯗꯣꯛꯄ ꯉꯝꯗꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯁꯤꯁꯤꯒꯤ ꯑꯗꯣ ꯁꯤꯔꯝꯃꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃ ꯁ꯭ꯋꯥꯏꯗ ꯂꯥꯛꯏꯁꯤ ꯑꯗꯨꯒꯤꯅꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯁꯦꯔꯤꯁ ꯑꯣꯐ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯋꯥꯏꯜ ꯐꯥꯌꯔꯗꯧꯅ ꯁꯟꯗꯣꯔꯛꯀꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯑꯦꯄ꯭ꯔꯤꯍꯦꯟꯁꯟꯅꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏ ꯇꯔꯨꯛꯁꯦ ꯃꯁꯤ ꯐꯥꯏ ꯅꯠꯇ꯭ꯔꯒ ꯐꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯤꯗꯩꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏ ꯋꯤꯠꯅꯦꯁ ꯃꯌꯥꯝ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯈ꯭ꯔꯦ ꯑꯗꯣ ꯃꯁꯤꯗꯤ ꯆꯦꯟꯕ ꯌꯥꯔꯔꯣꯏꯗꯕ ꯐꯥꯈꯤ ꯁꯤꯗꯤ ꯑꯗꯨꯝ ꯆꯦꯟꯕ ꯌꯥꯔꯔꯣꯏꯗꯕ ꯄꯣꯠꯇꯧꯅ ꯑꯗꯨꯝ ꯂꯩꯔꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯐꯥꯈꯤ ꯍꯥꯏꯕ ꯄꯣꯠꯁꯤ ꯆꯦꯟꯕ ꯌꯥꯔꯔꯣꯏꯗꯕ ꯄꯣꯠꯇꯧꯅ ꯂꯩꯔꯕꯁꯤꯗ ꯀꯨꯀꯤ ꯏꯟ ꯄꯤ ꯃꯅꯤꯄꯨꯔꯒꯨꯝꯕ ꯑꯩꯈꯣꯏ ꯗꯥꯏꯇ ꯂꯩꯔꯕ ꯂꯨꯞ ꯑꯃꯅ ꯃꯣꯏꯅ ꯐꯥꯗꯦ ꯀꯥꯏꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯔꯒ ꯗꯤꯅꯥꯏ ꯇꯧꯕꯁꯦ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕ ꯇꯥꯡꯀꯛ ꯑꯃ ꯑꯣꯏꯒꯗ꯭ꯔꯥ ꯃꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯃꯗꯨꯗꯩꯗ ꯀꯔꯤꯒꯨꯝꯕ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯒꯤ ꯂꯦꯚꯦꯜꯗ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯑꯥꯎꯠꯐꯤꯠꯀꯤ ꯂꯦꯚꯦꯜꯗ ꯑꯣꯏꯔꯣ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯁꯣꯏꯅꯈꯤꯕ ꯉꯥꯝꯅꯈꯤꯕ ꯂꯩꯇꯥꯔꯒꯁꯨ ꯃꯗꯨ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊ꯭ꯔꯨꯗ ꯅꯠꯇ꯭ꯔꯒꯅ ꯊꯥꯔꯠ ꯄꯥꯔꯇꯤ ꯏꯟꯇꯔꯚꯦꯟꯁꯟꯗ ꯑꯩꯈꯣꯏ ꯐꯣꯔꯒꯤꯞ ꯑꯦꯟ ꯐꯣꯔꯒꯦꯠꯅꯦꯁ ꯈꯔ ꯑꯩꯈꯣꯏ ꯇꯧꯅꯅꯕ ꯈꯣꯠꯅꯅꯕ ꯃꯇꯨꯡ ꯇꯥꯔꯛꯄꯒꯤꯗ ꯁꯤꯒꯨꯝꯕꯒꯤ ꯀꯔꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯇꯧꯅꯔꯒ ꯃꯁꯤ ꯅꯣꯔꯃꯦꯟꯁꯤꯗ ꯍꯜꯂꯛꯅꯅꯕꯒꯤ ꯔꯣꯗ ꯃꯦꯞ ꯑꯃ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯁꯤ ꯄꯨꯊꯣꯛꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯅꯅꯕ ꯑꯗꯣꯝꯗ ꯂꯥꯛꯄ ꯐꯩ ꯑꯗꯣ ꯃꯇꯥꯡꯁꯤꯗ ꯂꯤꯔꯤꯟ ꯑꯩꯈꯣꯏꯅ ꯂꯥꯛꯆꯅꯤꯡꯕ ꯋꯥꯐꯝꯗꯤ ꯕꯣꯠ ꯀꯝꯃꯨꯅꯤꯇꯤꯁꯇ ꯃꯁꯤ ꯄ꯭ꯂꯤꯖ ꯃꯦꯟꯇꯦꯟ ꯁꯦꯜꯐ ꯔꯦꯁꯇ꯭ꯔꯦꯟ ꯑꯩꯈꯣꯏ ꯉꯁꯤ ꯃꯤ 5-6ꯀꯤ ꯍꯣꯁꯇꯦꯖꯀꯤ ꯏꯁꯨꯗ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯑꯇꯩ ꯑꯦꯝꯕꯨꯁ ꯇꯧꯕꯒꯤ ꯏꯁꯨꯗ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯄ꯭ꯔꯣꯚꯣꯀꯦꯇꯤꯞ ꯑꯣꯏꯕ ꯑꯦꯠꯃꯣꯁꯐꯤꯌꯔ ꯈꯔꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯁꯤ ꯄꯤꯁꯐꯨꯜ ꯑꯣꯏꯕ ꯂꯝꯕꯤ ꯑꯃꯗ ꯑꯩꯈꯣꯏꯅ ꯃꯁꯤ ꯄꯨꯛꯅꯤꯡ ꯐꯥꯊꯔꯒ ꯍꯦꯟꯗ꯭ꯂꯤꯡ ꯇꯧꯍꯧꯗ꯭ꯔꯕ ꯑꯗꯨꯒ ꯔꯤꯖꯣꯜꯕ ꯇꯧꯍꯧꯗ꯭ꯔꯕ ꯃꯗꯨꯗꯒꯤ ꯁꯟꯗꯣꯔꯛꯄ ꯃꯩꯔꯤꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯔꯁ ꯑꯣꯏꯕ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯋꯔꯁ ꯑꯣꯏꯕ ꯁꯤꯆꯨꯋꯦꯁꯟ ꯃꯥꯌꯣꯛꯅꯔꯛꯀꯅꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯆꯍꯤ ꯗꯤꯀꯦꯠ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯃꯦꯟꯈꯠꯄ ꯉꯝꯃꯔꯣꯏꯗꯕ ꯑꯋꯥꯕ ꯑꯃꯁꯨꯡ ꯑꯋꯥꯠꯄ ꯃꯥꯌꯣꯛꯅꯔꯛꯀꯅꯤ ꯂꯣꯏꯅꯅ ꯀꯥꯡꯂꯨꯞ ꯑꯅꯤꯁꯤꯇ ꯅꯠꯇꯅ ꯁ꯭ꯇꯦꯠ ꯑꯦꯖ ꯑ ꯍꯣꯜ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯇ ꯃꯁꯤ ꯑꯦꯐꯦꯛ ꯇꯧꯔꯛꯀꯅꯤ ꯑꯗꯩ ꯏꯚꯟ ꯑꯩꯈꯣꯏ ꯄꯥꯡꯒꯟꯁꯤꯡꯗꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯑꯍꯥꯟꯕ ꯀꯨꯀꯤꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒ 2023ꯗꯒꯤ ꯚꯥꯏꯂꯦꯟꯁꯁꯤ ꯊꯣꯛꯅꯔꯦꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯨꯝ ꯆꯠꯊꯔꯛꯄꯗꯨꯅ ꯍꯟꯗꯛ ꯑꯃꯨꯛ ꯀꯨꯀꯤꯒ ꯅꯥꯒꯥꯒ ꯑꯃꯨꯛ ꯍꯧꯔꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯁꯤꯁꯤꯗ ꯂꯤꯇꯥꯟꯒꯤ ꯁꯤꯁꯤꯗꯒꯤ ꯑꯗꯨꯝ ꯍꯧꯔꯦꯀꯣ ꯑꯗꯒꯤ ꯃꯊꯪ ꯋꯥꯡꯂꯤ ꯋꯥꯡꯂꯤ ꯆꯣꯔꯣ ꯌꯧꯔꯨꯔꯦ ꯑꯁꯣꯝꯗ ꯀ꯭ꯔꯣꯁ ꯕꯣꯔꯗꯔ ꯑꯦꯇꯦꯛ ꯂꯥꯛꯄꯒꯤ ꯄꯣꯠ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯣꯝꯗ ꯑꯦꯝꯕꯨꯁ ꯂꯥꯛꯑꯦ ꯑꯗꯨꯗꯒꯤ ꯍꯣꯁꯇꯦꯖ ꯐꯥꯖꯤꯟꯅꯔꯦ ꯑꯃꯨꯛ ꯇꯧꯔꯦ ꯃꯁꯤ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯗꯦ ꯋꯥꯜꯐꯤꯌꯔ ꯁꯟꯗꯣꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯂꯩꯔꯦ ꯁꯤ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯚꯥꯏꯂꯦꯟꯁꯇ ꯑꯦꯡꯒꯦꯖ ꯇꯧꯗ꯭ꯔꯤꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯦꯖꯔ ꯀꯝꯃꯨꯅꯤꯇꯤ 4ꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯟ ꯀꯥꯡꯂꯨꯞꯁꯤꯇꯪ ꯃꯉꯥꯏꯔꯦꯕ ꯄꯥꯡꯒꯟ ꯀꯥꯡꯂꯨꯞꯁꯤꯁꯨ ꯑꯩꯈꯣꯏꯁꯨ ꯑꯦꯄ꯭ꯔꯤꯍꯦꯟꯁꯟ ꯂꯩꯌꯦꯕꯀꯣ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯅ ꯁꯁꯄꯤꯁꯤꯌꯁꯂꯤ ꯌꯦꯡꯉꯛꯄ ꯒꯤ ꯇꯥꯟꯀꯥ ꯑꯃ ꯂꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯅꯥꯒꯥꯅꯁꯨ ꯀꯨꯀꯤꯒ ꯀꯩꯅꯣ ꯂꯩꯕ꯭ꯔꯥ ꯇꯤꯟꯅꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕ ꯀꯨꯀꯤꯅꯁꯨ ꯅꯥꯒꯥꯒ ꯍꯦꯟꯅ ꯂꯨꯅ ꯇꯤꯟꯅꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕ ꯑꯗꯩ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯃꯩꯇꯩꯒꯤ ꯑꯦꯖꯦꯟꯅꯦꯅ ꯑꯃꯨꯛ ꯈꯟꯕꯁꯨ ꯂꯩꯕ ꯁꯨꯝꯕ ꯑꯗꯩ ꯃꯩꯇꯩꯅꯁꯨ ꯑꯃꯨꯛꯀ ꯀꯨꯀꯤꯒ ꯇꯤꯟꯅꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕ ꯂꯩꯕ ꯁꯨꯝꯕ ꯂꯣꯏꯅꯃꯛꯀꯤ ꯑꯩꯈꯣꯏꯗꯁꯨ ꯑꯦꯄ꯭ꯔꯤꯍꯦꯟꯁꯟ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯒꯤꯁꯨ ꯀꯩꯅꯣꯗ ꯃꯤ ꯂꯩꯍꯧꯔꯤꯑꯕ ꯃꯣꯔꯦꯜꯗ ꯑꯩꯈꯣꯏꯒꯤ ꯏꯟꯍꯦꯕꯤꯇꯦꯟꯁ ꯃꯌꯥꯝ ꯑꯃ ꯃꯤ ꯃꯣꯔ ꯗꯦꯟ ꯃꯤ 2,000 ꯃꯊꯛꯇ ꯂꯩꯔꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯏꯟꯍꯦꯕꯤꯇꯦꯟꯁ ꯂꯩꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯏꯝꯄ꯭ꯂꯣꯌꯤ ꯃꯌꯥꯝꯁꯦ ꯏꯟꯀ꯭ꯂꯨꯗꯤꯡ ꯑꯣꯐꯤꯁꯔꯁ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁ ꯀꯣ ꯃꯌꯥꯝꯁꯤ ꯆꯤꯡꯗ ꯃꯦꯛꯁꯤꯃꯝ ꯄꯥꯡꯒꯟꯒꯤ ꯏꯝꯄ꯭ꯂꯣꯌꯤ ꯑꯦꯟ ꯑꯣꯐꯤꯁꯔꯁ ꯃꯌꯥꯝꯁꯦ ꯆꯤꯡꯗ ꯄꯣꯁꯇꯤꯡ ꯄꯤꯔꯒ ꯂꯩꯔꯦꯕꯀꯣ ꯃꯁꯤꯅ ꯀꯩꯒꯨꯝꯕ ꯃꯇꯝꯗꯁꯨ ꯆꯤꯡꯗ ꯊꯣꯛꯏꯕ ꯑꯦꯅꯤ ꯇꯥꯏꯝꯗ ꯑꯩꯈꯣꯏ ꯑꯟꯋꯥꯔꯦꯟꯇꯦꯠ ꯑꯣꯏꯕ ꯑꯦꯠꯃꯣꯁꯐꯤꯌꯔ ꯃꯌꯥꯝ ꯑꯃ ꯊꯣꯛꯏꯗꯅ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯊꯦꯡꯅꯩꯌꯦꯕꯀꯣ ꯑꯗꯣ ꯑꯦꯠ ꯑꯦꯅꯤ ꯇꯥꯏꯝꯗ ꯁꯟꯗꯣꯔꯛꯏꯕ ꯚꯥꯏꯂꯦꯟꯁꯁꯤꯅ ꯄꯥꯛꯁꯟꯅ ꯁꯟꯗꯣꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯤ ꯆꯤꯡꯗ ꯄꯣꯁꯇꯤꯡ ꯇꯥꯕꯁꯦ ꯃꯁꯤ ꯑꯇꯩ ꯑꯇꯩꯁꯨ ꯃꯥꯒꯤ ꯗꯣꯃꯤꯅꯦꯇꯦꯠ ꯑꯦꯔꯤꯌꯥꯗ ꯂꯣꯏ ꯇꯥꯟꯅꯈ꯭ꯔꯕꯅꯤꯅ ꯄꯥꯡꯈꯛꯀꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯁꯤ ꯆꯤꯡꯗ ꯁꯨꯝ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯦꯄ꯭ꯔꯤꯍꯦꯟꯁꯤꯞ ꯑꯣꯏꯔꯦ ꯑꯩꯈꯣꯏꯅ ꯚꯥꯏꯂꯦꯟꯁꯁꯤꯗ ꯑꯦꯡꯒꯦꯖ ꯇꯧꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯦꯠ ꯑꯦꯅꯤ ꯇꯥꯏꯝꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕ ꯌꯥꯕꯒꯤ ꯁꯤꯆꯨꯋꯦꯁꯟ ꯂꯩꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯁꯤꯁꯨ ꯁꯤꯆꯨꯋꯦꯁꯟꯁꯦ ꯅꯣꯔꯃꯦꯟꯁꯤꯗ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ
employee sing cha khoi chauffeur place ta akhoi su posting che arrangement to bio highway issue si leiramani aduga nakalam ramda drivers me amama pangan drivers me amama hauzik si lambi da chatli se more than 95% drivers se akhoi pangan gi driver ni ko sima clear ni sige 95% ja hada ki shutdown to sige manungda akhoi kangpokpi da senapati da stranded oraga layebo ado asumai stranded oraga laibase manipur sarkar na mafam du da leriba police station singi through da makhoi sing do escort oraga da stranded oriba gari sing che puthorakna nabagi plan to pitiebo adagi amuka madumak plan to bang ngamdraga su mafam du da leriba dugumba kano sing do stranded oraga leriba driver sing du gi magi chana thakna bagi boiro na traga any award apase masi kari leibono si su government na yangshan pitiebo aduna sumba situation se sum mayok na gata boitara gati lambi lamkhang da gaigo matam da su adum akhoi yam thin thina phubi cheibi ba sei chaba khotpa yam thengna mayam su haina hana mang da stabi ba lere government na masi phajada yangshan bi bai thawak tawhaningi adu gaigo mat da sengna masi gumba situation se leirak tragati lengo akhoi su pai le oi akhoi driver sing thi starring thadok na ba advice to one at the Pile or Hana Tamsake, and the labor situation se Normancy the Purakana Yamne a quickie Masak talk by Yamnes PT Oipa, but Tabakara, a hand with the government is Haiteki, and issue with the community leaders side Singi Haiteki, the Wadingi, and the Madeida, a pagan community, Leriva elder sing legery, a quickie, and they are Dharmagi losing sing legery. Academician sing up a legendary CSO sing to legendary. Karigumba government madu gi situation nam program hanabata a site initiative yawaning ba site initiative mathok tagani and a kanba. The Kaiguma Todang Kara could associate not being well later gati. Ada question a level da the way I won't duty. A best level da quite obsage. I'll tell the Lambdam say Sandy program of Honamina season now, ma'am. I'll tell the pulling part of you, I would say. So why not guy come and appeal towning is sigma tang siga money lane. Was a matter of luck to Quiggy helicopter captain high keeper to give police to walk at Cray Habagi, Naranga Sequigi, cookie volunteers sing na cookie singi area that was a paishilapa, drone namasung helicopter sing captagani high keeper to give Mayok the authority, Quiggy authority sing that Jabba Tabo Paikatlu Haina, Quiggy Tankugi Mayor Hypatare, Ngalo Long TM and Elna, Krugi SP the Waka Cherolama Pishan Cray Hadioza. Masida Quiggy, Waka Cherol say Yauki Quiggy, cookie volunteers ki Okru Gamkagi, warning against unauthorized airspace intrusion Haiba. Quiggy document Amada Duda, cookie singi airspace pout in the Lakwa, drone Namasung helicopter sing Kaptagani Hainaki Hali, Haiba Wafam Zenoza. Was a Masida Quiggy cookies, volunteers sing na Sumna Sumaina Mogi, Eriada Hepida, but Sumaina Toguni Haibagi, a port of a light was sometimes was a command meaning was a low yard, Brasi, command meaning was. Masi low by Yaba Yatabagi, you are from sea, some the Yamuraga Budi. Adum constitution gi amasung magi law gi leipam to popot de adum leijaba no manipur dabu yadaba kari lerige yababu kari lerige haiba mamu asmai lae ko manipur da yadaba du ngaktani hauji phobda tawisi ayaba kari bu tawrige ba manipur da akai manipur da hauji phawda ayaba thabu kari bu tawrige ba yadaba du ngaktane ba kai sum mathang sum cha tharaga laise ana hauji ki si so yadaba mayam du gi marakta amani adum moi haibam di thokta bo wane ba ko ar city anti national ni amna so anti national ni yar space daga asi ko ki yar space sina naga gi yar space sina ahom gi yar space sina akai karbi gi yar space sina bihari gi yar space sina kenogi Bengali ki air space kaina later sina Bhojpuri ki air space kaina later duri brava sina Pagan ki air space sina Naga ki air space sina Kom ki air space kaina later duri brava si wonderful India ki constitution ki manung chanba aduga India ki territory ki manung chanba adugumba mafam amata sumaina aikoi air space kaina ngangi ba kanglup se masi government na namna akan mamieng se yang bai poto
ꯍꯧꯖꯤꯛ ꯐꯥꯎꯁꯨ ꯂꯩꯇꯦ Yes, ꯑꯗꯣ ꯂꯩꯗꯧ ꯑꯩ ꯁꯨꯝ ꯊꯥꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯥꯡꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯌꯦꯡꯖꯔꯀꯥꯟꯗ ꯂꯩꯗꯧꯁꯨ ꯃꯥꯟꯗꯦ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯕꯨ ꯌꯥꯕ ꯍꯥꯏꯕ ꯑꯃ ꯂꯩꯕ꯭ꯔꯥ ꯌꯥꯗꯕ ꯍꯥꯏꯕ ꯑꯃ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯣꯕꯖꯥꯔꯕꯦꯁꯟ ꯄꯤꯖꯔꯤꯁꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯊꯪꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁꯁꯁꯦ ꯑꯩꯈꯣꯏ ꯁꯦꯟꯁꯁ ꯇꯧꯕ ꯑꯩꯈꯣꯏꯒꯤ NRC ꯄꯥꯡꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗ ꯁꯦꯟꯁꯁ ꯆꯦꯛꯊꯣꯛꯄꯤꯅꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠꯇ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯍꯦꯗꯂꯥꯏꯟꯁ ꯑꯃꯈꯛ ꯌꯥꯎꯔꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯛꯂꯤꯕ ꯑꯣꯒꯁꯀꯤ ꯇꯥꯡ 13ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯁꯤꯡ ꯌꯨꯝꯀꯣꯛ ꯊꯤꯕꯁꯦ ꯍꯧꯈꯤꯗꯣꯔꯤꯕꯅꯤ ꯑꯣꯖꯥ ꯃꯁꯤꯗꯁꯨ JFDꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯖꯪ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯜꯂꯛꯂꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁꯁ ꯇꯧꯕꯗ ꯑꯌꯦꯠꯄ ꯄꯤꯔꯛꯄꯁꯤꯡ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯩꯉꯥꯛꯅ ꯑꯀꯤꯕ ꯄꯤꯔꯛꯂꯕꯁꯨ ꯁꯦꯟꯁꯁ ꯇꯧꯕ ꯂꯥꯛꯄꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯕꯣꯏꯀꯣꯠ ꯇꯧꯒꯅꯤ ꯍꯥꯏꯅ JFDꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯐꯣꯡꯗꯣꯔꯛꯄ ꯂꯩꯈ꯭ꯔꯦ ꯃꯃꯥꯡꯗ ꯑꯣꯖꯥ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯦ ꯀꯃꯥꯏꯅ ꯌꯦꯡꯕꯤꯌꯨ ꯑꯣꯖꯥ ꯃꯁꯤꯗꯤ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯁꯦꯟꯁꯁꯀꯤ ꯃꯇꯥꯡꯁꯤ ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏ ꯂꯧꯍꯧꯕ ꯆꯨꯝꯒꯅꯤ ꯂꯧꯍꯧꯗꯕ ꯌꯥꯔꯣꯏ ꯃꯁꯤ ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯧꯐꯝ ꯊꯣꯛꯏ ꯃꯁꯤ ꯍꯦꯛ ꯇꯧꯍꯧꯗꯕ ꯃꯇꯝꯗꯅꯦ ꯌꯥꯝ ꯆꯥꯎꯅ ꯀꯥꯏꯔꯛꯀꯅꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯚꯥꯞ ꯇꯥꯕꯤꯔꯝꯃꯅꯤꯅ ꯈꯜꯂꯤ ꯌꯥꯝ ꯆꯥꯎꯅ ꯀꯥꯏꯔꯛꯀꯅꯤ ꯃꯁꯤꯗꯤ ꯁꯝꯖꯜꯂꯀꯥꯟꯗ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯐꯖꯅ ꯁ꯭ꯇꯔꯤꯛꯂꯤ ꯑꯩꯈꯣꯏ ꯑꯣꯕꯖꯦꯛ ꯇꯧꯍꯧꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯑꯀꯟꯕ ꯑꯩꯈꯣꯏ ꯐꯤꯔꯦꯞ ꯂꯩ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ 1951ꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣই ꯁꯤꯗ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯗꯣꯀꯨꯃꯦꯟꯠꯁꯤꯡꯀꯣ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ NRCꯒꯤ ꯃꯇꯥꯡꯒꯤꯕꯨ ꯑꯣꯏꯔꯣ NRICꯒꯤ ꯃꯇꯥꯡꯒꯤꯕꯨ ꯑꯣꯏꯔꯣ ꯁꯦꯟꯁꯁꯀꯤ ꯃꯇꯥꯡꯒꯤꯕꯨ ꯑꯣꯏꯔꯣ ꯅꯦꯁꯅꯦꯜ ꯄꯣꯄꯨꯂꯦꯁꯟ ꯔꯦꯖꯤꯁꯇꯔ NPRꯒꯤ ꯃꯇꯥꯡꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯌꯥꯝꯅ ꯐꯖꯅ ꯅꯍꯥꯟꯋꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒ MP ꯑꯣꯖꯥ ꯕꯤꯃꯣꯜꯒ ꯑꯗꯒꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯒꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯒꯤ ꯃꯇꯥꯡꯗ ꯀꯟꯁꯦꯞꯆꯨꯑꯦꯜ ꯀꯩꯅꯣ ꯈꯤꯇꯪ ꯗꯤꯕꯦꯠ ꯀꯣ ꯀꯟꯁꯦꯞꯆꯨꯑꯦꯜ ꯀꯩꯅꯣ ꯈꯔ ꯂꯩꯅꯈꯤ ꯃꯗꯨ ꯀꯩꯁꯨ ꯅꯠꯇꯦ ꯀꯣ ꯃꯗꯨ ꯀꯩꯁꯨ ꯅꯠꯇꯦ ꯕꯦꯖ ꯑꯣꯟ ꯔꯤꯌꯦꯂꯤꯇꯤꯗ ꯑꯩꯈꯣꯏ ꯂꯣꯏꯅ ꯑꯩꯈꯣꯏ ꯑꯦꯀꯥꯗꯃꯤꯛ ꯗꯤꯁꯀꯣꯔꯁ ꯇꯧꯔꯀꯥꯟꯗ ꯑꯁꯦꯡꯕꯗꯣ ꯑꯩꯈꯣꯏ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯄꯣꯠ ꯑꯃ ꯑꯩꯈꯣꯏ ꯀꯟꯁꯦꯟꯁꯁ ꯑꯣꯏꯅꯀꯣ ꯑꯩꯈꯣꯏ ꯀꯟꯁꯦꯟꯁꯁ ꯑꯣꯐ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯄꯨꯊꯣꯛꯑꯀꯥꯟꯗ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯣ ꯃꯦꯀꯔꯁꯤꯡ ꯑꯗꯨꯒ CSOꯁꯤꯡ ꯑꯦꯀꯥꯗꯃꯤꯁꯤꯌꯟꯁꯤꯡ ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯃꯅꯤꯄꯨꯔꯤ ꯑꯦꯖ ꯑ ꯍꯣꯜ ꯁꯤꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯦꯟꯁꯁꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯑꯩꯈꯣꯏꯒꯤ ꯑꯥꯎꯠꯁꯥꯏꯗꯔꯁꯤꯡꯁꯦ ꯂꯣꯅ ꯌꯥꯗꯕ ꯑꯥꯎꯠꯁꯥꯏꯗꯔꯁꯤꯡꯁꯦ ꯐꯖꯅ ꯗꯤꯇꯦꯛ ꯇꯧꯔ ꯃꯇꯨꯡꯗ ꯃꯁꯤ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯑꯗꯨꯒꯨꯝꯕ ꯄꯣꯄꯨꯂꯦꯁꯟꯁꯤꯡ ꯑꯗꯣ ꯑꯥꯏꯟꯅ ꯌꯥꯗꯕ ꯄꯣꯄꯨꯂꯦꯁꯟꯁꯤꯡ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯂꯤꯒꯦꯂꯥꯏꯖ ꯇꯧꯔꯛꯄꯒꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯄꯣꯄꯨꯂꯦꯁꯟꯁꯤꯗ ꯌꯥꯎꯁꯟꯈꯤꯕ ꯌꯥꯕꯒꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅ ꯑꯃꯨꯛꯀ ꯑꯅꯗꯔ ꯑꯩꯈꯣꯏꯒꯤ ꯃꯣꯃꯦꯟꯇꯝ ꯑꯃ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯆꯧꯕ ꯑꯩꯈꯣꯏ ꯑꯦꯄ꯭ꯔꯦꯍꯦꯟꯁꯟ ꯂꯩꯔꯕ ꯁ꯭ꯇꯦꯠꯁꯤꯗ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯏꯝꯕꯦꯂꯦꯟꯁ ꯂꯩꯔꯛꯄꯒꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅꯔꯛꯇꯕꯒꯤ ꯋꯥꯔꯣꯝ ꯊꯧꯔꯝꯅꯔꯛꯄꯒꯤ ꯄꯦꯟꯅꯔꯛꯇꯕꯒꯤ ꯏꯚꯟ ꯚꯥꯏꯑꯣꯂꯦꯟꯁ ꯀꯟꯐ꯭ꯂꯤꯛ ꯐꯥꯎꯕ ꯊꯣꯔꯛꯏꯕ ꯑꯗꯨꯝꯕ ꯀꯣꯖ ꯑꯃ ꯑꯣꯏꯔꯤꯕ ꯄꯣꯠꯅꯤꯅ ꯃꯁꯤ ꯌꯥꯝꯅ ꯁꯤꯔꯤꯌꯁꯂꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯇ ꯃꯁꯤ ꯐꯖꯅ ꯆꯠꯂꯒ ꯑꯩꯈꯣꯏ ꯍꯥꯏꯅꯕ ꯗꯔꯀꯥꯔ ꯂꯩ ꯑꯣꯜ CSOsꯀꯤ ꯗꯦꯂꯤꯒꯦꯁꯟ ꯏꯟꯀ꯭ꯂꯨꯗꯤꯡ ꯑꯦꯀꯥꯗꯃꯤꯁꯤꯌꯟꯁ ꯑꯗꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯟꯁ ꯃꯌꯥꯝꯁꯤ ꯈꯦꯠꯅꯕ ꯊꯝꯗꯅꯀꯣ ꯃꯁꯤꯒꯤ ꯑꯄꯨꯟꯕ ꯀꯂꯦꯛꯇꯤꯞ ꯏꯐꯔꯠ ꯑꯃ ꯃꯊꯧ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯣꯖꯥ ꯂꯣꯏꯁꯤꯜꯂꯛꯄꯒꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯀꯣꯀ꯭ꯔꯣꯆ ꯖꯅꯇꯥ ꯄꯥꯔꯇꯤꯅ BJP ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯍꯦꯗꯂꯥꯏꯟꯁ ꯑꯃꯈꯛ ꯌꯥꯎꯔꯤ ꯑꯣꯖꯥ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯦꯒꯤ ꯇꯥꯡ 15ꯗ ꯁꯥꯐꯣꯡꯂꯛꯈꯤꯕꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯀꯣꯀ꯭ꯔꯣꯆ ꯖꯅꯇꯥ ꯄꯥꯔꯇꯤ ꯑꯩꯈꯣꯏꯒꯤ CJPꯁꯦ ꯑꯣꯖꯥ ꯃꯁꯤ ꯀꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯃꯤꯝ ꯑꯃꯗꯤ ꯀꯣꯃꯦꯗꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝꯗ ꯑꯃ ꯑꯣꯏꯔꯤꯕ Instagram ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯆꯤꯞ ꯖꯁꯇꯤꯁ ꯁꯨꯔꯖꯀꯥꯟ ꯍꯟꯗꯛ ꯑꯩꯈꯣꯏꯒ ꯅꯤꯠ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯀ꯭ꯋꯦꯁꯟ ꯄꯦꯄꯔ ꯂꯤꯛ ꯑꯣꯏꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯍꯥꯁꯤꯡꯅ ꯀꯣꯀ꯭ꯔꯣꯆꯀ ꯆꯥꯡꯗꯝꯅꯗꯨꯅ ꯉꯥꯡꯂꯛꯈꯤꯕ ꯑꯗꯨꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯅꯍꯥꯁꯤꯡꯅ ꯀꯣꯀ꯭ꯔꯣꯆ ꯑꯩꯈꯣꯏꯒꯤ ꯖꯅꯇꯥ ꯄꯥꯔꯇꯤ ꯍꯥꯏꯅ ꯃꯤꯡꯊꯣꯟꯗꯨꯅ ꯃꯤꯝ ꯑꯩꯈꯣꯏꯒꯤ ꯑꯃꯗꯤ ꯀꯣꯃꯦꯗꯤꯔꯣꯝꯗ ꯄꯨꯊꯣꯔꯛꯈꯤꯕꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥ ꯃꯁꯤꯁꯦ ꯑꯩꯈꯣꯏꯒꯤ BJPꯒꯤ ꯑꯩꯈꯣꯏꯒꯤ Instagram ꯑꯃꯗꯤ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯦꯟꯗꯜ ꯇꯧꯔꯤꯕ ꯐꯣꯂꯣꯋꯔꯁꯦ ꯌꯥꯝꯃꯟꯈꯤꯗꯅ ꯃꯁꯤ ꯀꯣꯀ꯭ꯔꯣꯆꯀꯤꯁꯦ ꯑꯩꯈꯣꯏꯒꯤ Instagramꯁꯦ ꯍꯦꯛ ꯇꯧꯔꯨꯔꯦ ꯊꯤꯡꯖꯤꯜꯂꯨꯔꯦ ꯑꯣꯖꯥ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯥꯡꯗꯣꯔꯛꯄꯒꯤꯗ ꯂꯩꯈ꯭ꯔꯦ ꯑꯣꯖꯥ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ Gen Z ꯍꯥꯏꯒꯗ꯭ꯔꯥ ꯅꯍꯥꯁꯤꯡꯅ ꯍꯧꯖꯤꯛ ꯇꯧꯔꯛꯂꯤꯕ ꯁꯤꯒꯤ ꯂꯨꯞ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯏꯕꯁꯦ ꯀꯃꯥꯏꯅ ꯌꯦꯡꯕꯤꯌꯨ ꯑꯣꯖꯥ ꯑꯔꯣꯏꯕꯁꯦ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯂꯣꯁꯇ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯐꯤꯂꯣꯁꯣꯐꯤꯗ ꯑꯩꯈꯣꯏ ꯍꯥꯏꯅꯕ ꯑꯃ ꯂꯩꯀꯣ ꯅꯪꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃꯗ
khoi nang pressure piraga namchalaba ko namchan biraba duga miyam sidagi makhoina makhoi gi oiba right and cause ki damakta justice ki damakta moina muka manung sidagi thorapa magi internal mechanism se internal force se mase nang namchali ba sakti do madu nam khai ba ngamba ado ma sakti ma ga loina na makhoi se kano torkani burst torkani ha ko sisi akhoi pithibhi gi miyam na academician punamak na yanaraba loni ko ana akhoi gi nehat piraba amasung namchan piraba aduga justice manghan piraba achumba system manghan piraba aduga chumna pangthoiba election che masigi asengba realities adugi masak adu uba phangdraba election gi achumba result phawo uba phangjalaktraba ko akhoi gi leipak ama khakse sida yamna apang siraga akhoi gi miyam sida dharma gi mingda hai tare ne ko akhoi se apang siraga miyam se namchalga thamaga rule tawni haiba ado system ma kha sigi system sigi makha da kayam kuina akhoi gi youth sing sina tummaga leiba ya ga dori phano sungsai shwaidana youth sing sigi waiba choba keno madi akhoi lakpata bane ba ko ana haujik 아하마다 파기 오이나 좀 호럭바 아 파기 좀 말람바 했다네 호럭바 좀 파기 말람바 아도 고온당다 시 파기 만다 포치레시르 쩔롱나 거기 플로어미 한번 땅 왕칼라 그리바 시시기 포치가 이나가나 아 거기 미암세 뭐시 빈다버기 레이리버 시스템 지기 마욕다 리볼트 동링 버기고 change tongning bagi report tongning bodo adugi akoi tendency ma koi gi miam se da leire ha se masigi haujiki crocos kari cockroach janata party se sisigi episode china swaina miam da indicate to ha batare anama sisi matang sida len ai posam tanga lakcharam ge ko akoi bangladesh ta akoi gi hanagi leramba sheikh hasina wajet ki magi regime se sige mayokta akhoi revolution to have student sing na let tawraga horpa revolution no pangthoe ba madu ge revolution na to akhoi mapung oina student sing ge revolution oijaba taraga su manung da madu ge marwai ba revolution gi kari haitare master work se masi kanana to i haiba kana makhoi gi haujik ki bangladesh nationalist party bnp sina si pangthore ba ada basi tasengna BNP gi revolution na mani na logo suyai ko BNP ne kana gi against akoi gi system du gi against akoi gi hasina wajet ki mai autocratic rule kanu do rule do ade map ta tau hi bane ba ada kari gi no miyam na mai BNP gi adumba BNP na conduct to ba execute to ba revolution jina miyam follow to ri kai na kana ngasai gi Sheikh Hasina wajet ki autocratic rule kano se sisi ki map to koi BNP si ko thajab lai ba BNP no rule to ba thajab lai mai autocratic rule kano do government to thairaga auji ki opposition na lai rule to ba thajab lai adone election na moi masoi karai ne ba somna kandana mung Nepal dana kamai to ye kanda moi gi adai ta lai ba ruling party su opposition party su adai lai ba party puna bakse loina miyam na thajati 아디슈 마람 레롱마니코 타자티에바 아두나 뭐이 젠지 무브먼트 좀 라프간다 가마이 토해 간다 불랍시 그노 토해바 트라웃 토해바 아두가 election tawi election taw matamda kainona mai pai hojiki balensaagi timsina mai paktana hose anoba pra hanagi communist adagi communist marxist communist maoist adagi congress adagi moigi madhesi party adu da lai mam pura throughout tawraga hojiki anoba party sina government sembi polana india sina mukamai to he kanta housing lairiba akhoi ruling akhoi kari haitare akhoi dharma da yumpham hoiraga akhoi lewak ngakadabani aduga fascist niti da lewak ngakadabani na khanba sig regime che si sense tawna ba miyam movement si lakse haba matamda lairiba muka opposition party sing si dasu miyam sina akhoi tested tawna akhoi khara pamaktra ba kitang thajaba walakpagi ponama laiyeba ko ana ngasai miyam jina opposition sina thajaba walakpatu na ngasai ruling sina tawriba ka hen ba niti miyam am leijaraga su moi ye mayokta opposition du ge favor da bakona horak pase masi posi india da lak tabra si ditako
opposition su matik chataba aduga ruling su matik chataba ruling su kaya na fatraba adu pona mara India se mai leibra sini adu siresida akoi hoji phagi de thorokpa cockroach janta party gaina thorokpa kanam aduk yamba follower me ama bakla ise sini takpati akoi mass people se masi leiriba regime se khire haibaneba leiriba regime se throughout towning bagi akoi kari haitare akoi gi burning point do nik law point do adu da leire haibare adu makha tarakpati hariba kano se masi online gi adumba platform oina adum leigadori bra natraga masi activism da on thorakadoi bra social revolution da political revolution da chapchana ek thorakadoi bra toroi bra maruti makata da yeng batari da doi thamjake Yamza Ozana Chinba Matam Kya Kaitopiduna Norris Window News Analysis Saruyabiduna Mapum Fan Pitamukta Ozabo Haninga Takapa Pundukchari Lona Norris Window TV Sandukchari ba News Analysis Matang Solution Jiri Ming Tabiri Pupundamapu Amukasona Kurumjari. Sparkle Educational Service ki Career Counselor ki Female amasung Male ki ahangba post ani kauri Educational Qualification MBA loiba oigadabani Fresher amasung Experience leiraba miyoi singna apply tobiba yagani Hena akupa marol kidamak 7005063196 natragana 9366230077 da contact tawiro natragana aikhoigi office Sparkle Educational Service, 2nd floor, Northeast Window TV Building, Hata, New Chikon Road, Imphal East, Manipur da lengsin bira. Admission open. National Institute of Electronics and Information Technology NELIT Imphal-gi tongan ba course singi admission haujari chahi amagi PGDCA chahi anigi MCA MTech AI and ML MSc IT MSc Bioinformatics yauna 2026-2027 session gidamak chahi marigi BCA BSc Computer Science BTech AI and ML amasung chahi ahungi Diploma Engineering da ming chananaba registration toba yaragani PGDCA, MCA, MTech, AI and ML, MSc IT, MSc Bioinformatics ki oina registration tobagi aroiba numit lakliba June gi tarik 12 ni entrance test na June gi tarik 13 ta phangthokani BCA BSc Computer Science BTech AI and ML gi registration tobagi aroiba numit na Megi tang kunni entrance test na Megi tarik 13 da phangthokani nupa macha amasung nupi masagi hostel gi khudong chabasu pijari SC amasung ST mahiroi singi tuition fee free oijagani pijariba QR code asida scan tawraga online registration tawbasu yagani akupa maro gidamak mobile number 8132062261 natragana 7005106072 da call tawbiraktuna khangbiba yagani. Sparkle Educational Service ki Career Counselor ki Female amasung Male ki ahangba post ani kauri Educational Qualification MBA loiba oigadabani Fresher amasung Experience leiraba miyoi singna apply tobiba yagani Hena akupa marol kidamak 7005063196 natragana 9366230077 da contact tawiro natragana aikhoigi office Sparkle Educational Service, 2nd floor, Northeast Window TV Building, Hata, New Chikon Road, Imphal East, Manipur da lengsin bira.